Lakhipur online puthok saba November ki tang ani thangja numit ki Khomjinba Pao tabirasi. Ahan bada maruai papao. Mala jiribam ki mari suba mapok komon thoram pangthokre mana mathum sijen thokre. Mathang chahi ki me thagi manungda Assam ki high school amasung higher secondary school ki nauna waja lising mapan thabak lawgadawri. Chahi ki oiba nga gi mela nga gi pothok changdam nabagi thoram ngasi Imphal gi hapta kangjibungda pangthok lagani. Hiyangai thagi nini panba ningol chakoba thoram na lakpada UCM na yaipa paujal pirakle amasung Manipuri Sports and Cultural Association Assam na silangduna Mitei Youth Festival Bontarapur da pangthok lagani. Haujik mapung oiba pau tabirasi. Manipuri Literary Association Mala Jiribam na silangduna Malagi Mari Subamapok Kumon Thoram Jiribam gi Babu Parada Leiba JMC Complex ki second floor da Leiba Farmers Conference Hall da November gi tang amang ngarang irai numita mapung phana pangthokre. Thoram asida Malagi advisor Ingudam Pinod Malagi chairman Faizur Ahmed Apunba Malem gi Khorirol gi Loop Imphal gi president Waikom Amuchau Naharol Writers Forum Assam gi president Faruk Ahmed Chaudhary amadi senior advocate Imphal Kanta Khurai Jamna chief guest president amadi guest of honor oina daistapam ki Thoram asiga mari leinana tongan ba mioi singda award kaya sujen toki Impact TV ki jiri correspondent Hizam Bikramjit amadi IS TV ki jiri correspondent Leichombam Phazalembida journalist award piki Mala quiz competition ki manung channa Amarjit Konthaujam Imphalda matam chana amadi achumba pau kumpi bagi damak mana kusinakhi Mala wari macha competition ki oina ahanba season ki manana NG Bijaya Kaisam Guwahati Assam da Ani suba season ki manana Moirang Them Saitabati Jiribam da aduga ahum suba season ki manana Pukrambam Noni Jaribon Hailakandi da piki Samu Yaima Waikom Literary Award 2024 ki manana Thingom Iboton Singda kusinakhi Mana asida seloina lupa lising manga loinana sol amadi citation yauri presidential speech piraduna Malagi chairman Faizur Ahmed Nahai Mala dingasi phawba negative thinking laitaba positive thinking rom da leiba lupa mani Malagi mapok kumon thoramasi June tha da pangthokna na batorambani adubu Manipur gi lana sina yaithokki bani haina mahakna phongdokhi The rumors are created by haters, split by fools, last accepted by idiots. Sigi omjini. Hater amane, fool amane, idiot amane. Koi samaj se lagi hai bane ho. Nambiza taam amane. Adana assi umba koi nature se koi marata sum hilna lagi. Lay bedun ne koi nasagi differentiation mayam amma koi uri se Lakhipur joy bi tuni always negative malay na koi mala sin negative manbra hai basu koi hai bangamte koi di negative thought ta sumai lekte always positive ni mardi we are welcome each and every word laiba Manipuri ngamba khudma koi welcome ne even koi de Bengali bauda Secretary ang toina tanong multi-language literary festival tausiya na ho bani Kasar jiri area se laiba all khudma yara da dipullo ta tausiya na do tauna bahon na ba da akoi matam sangi paisa sangi June ki tangtran 2024 da tawada bani tausiena program se completely koi lemna no idana daira matam se ke Manipur ki jan se mulak salapa jibi idana mo hena kan ko bani na adani sumye thok ki badagi sumye thok bai badagi Mathang chahi gi me thagi manungda Assam gi high school amasung higher secondary school gi tamak nauna oja lising mapan thabak logani hairi Wafam basi Rajya ki Mahima Singh Mantri Dr. Ranos Beguna Dhemaji Higher Secondary School da pangthoki ba thorom amada wangang laduna Mantri na wafam basi phongthoki bani Masiga loina na thorom da wangang laduna Sri Beguna
हंदक अहानबा ओइना सुपनतगी अंक खक्तगी ओइबा ओजा लौबगी थौरांगसु लैरे हाइना महांगना फोंदोखे लाखलिबा नोंमाइजिंगदा पांथोकदबा निंगोल चाकौबगी थौरंगा मरी लेनना ngasi ayuk pung 13 dagi chahigi oiba ngagi mela ngagi pothok changdamnabagi thormama imphal gi hapta kangjei pungda pangthok lagani mela asida lengakna lepa ataba mamalda nga phanghananaba pandam thamli thauramda Rajya Sabha gi MP Leisemba Sana Jawa madi Fishery Mantri Haikham Dingo saruk yagadori October gi kuntra mathoi nongalam daida kodom khulendagi V Rangau Bleson Paumai Apokpa Baino amadi Liai khulendagi Dalau Paumai Apokpa Rini hairiba mioi ani asina Thobal Bazar dagi halakpada lamsangi mafam amada khulai paiba masak khangdaba mioi kharana makhoi anina masana masabu yelhumini haina masak takcharabasu yamna tamthiba mongda phubirakpata natana ayawba senpham munbi hobagi thodok adubo World Mitei Council WMC na thamoi sokna condemn tawrakli thodok asigi matangda mari leinaba authority singna athuba matamda thidok biduna taisin binaba haijarakpa loinana Manipur lengak na mafamda petroling na chingba thorang binaba World Mitei Council WMC gi wangangloi nabakisor yumnam gi cherol amada phongdorakli hiangai thagi nini panba ningol chakobana lakpada lamdamasigi miyam maroina ningol oibisingi mafamda United Committee Manipur UCM na yaipa paujel pirakli Mayhorondagi hauduna lamdamasida chanaduna amadi pangthok minaduna lakliba aikhoigi Manipuri phurupasiga thadoknaba yadraba thauram asina yum panduna sagai onkhrabi ningol singbu chahi amagi manungda amuktang mapamgi apokpa apokpi mabung singna chakaujaduna ngamjaba chaklen chaminaduna amadi angam makhudol tamduna mapam lamdamgi apokpa apokpi mabung mopa singa hukmen pamenaduna punsigi achetpa sagatnanaba amata oina nungsi chanana nungai fana hingminabagi wakhalon sagatpinabagi thauramasina lakpada iramda Manipur amadi Manipur gi mapanda khunda laita khraba Manipuri singi mafamda nungai yaifaba punsi nungsangba watapataba nungsi chanaba tangdu laitaba amadi khunda minari ba yellow furup sing amaga mateng pangminaduna hena chakhatna nungsi chanana hingminaba khunai ama oirasanu haina UCM gi IPR secretary Soibam Anil gi cherol amada paujelakli Haukiba October gi tang 19 tagi chatharakiba ahanba maiba loisang sana konung utra pena saiba loisang utra pena saiba loisang utra amasung amai bi loisang sana konung utra mathang chatharakiba khananai nabagi miphamadu November gi tang ama ngarang irai numit loisinkhre khananai naba aduda maiba chama pena saiba chama ga kuntra amadi ngarang aroiba maibi loisangi oina Maibi chamaga yankhairom na saruk yaduna pangthokhe loisinbagi thoramda iningthau leisemba sana jawba madi angom ningthau angom poireiton yauna pangthokiba khananainaba duda phamnaiba singsu saruk yakhe loinana matam sangna leibaki irangna maram oiraga lai harauba pangthokludaba amadi makhata na kari tauba yabagi haibagi matangda khananainakhe Handak Utra Sanglen amasung umanglai kanba apunba lupna semliba lai haraubagi kanglon gi matangda iningthauna thambikhe loinana Achamba chara ama chindaminaduna thormadu loisinki haina Utra Sanglen Sana Konungi Publicity Secretary Wangkhairak pagi cherol amada phongdorakli All Jiribam Sports Association na sinduna Jiribam Higher Secondary School gi sanapungda sanariba chahi tarahumdoi makhagi district level mini boys football tournament ki ngarang sanakiba match ta KMYC amadi Anandamoi Club goal amamam chanaduna draw oikre match sing asi Aziz Haider KS Nilkamal Iqbal Hussain amadi Orazen na conduct tobikhe tournament asigi ngasigi match nungthilgi pung 3 tapa matamda Oriental Club ka Ichel Club ka sanagani District Kang Association Jiribam na sinduna Jiribam gi Babu Parada chathariba Anisuba Elangbam Purnima Devi Laimarol Kang tournament ki ngarang sanakiba group league round match ta Ichel Club Dibongna MNC Ningthembambo Panjal Tara Nipanda Thoikre match asida N Kunjamon referee aduga Atom Ibotonna scorer ubiki tournament asigi ngasi nungthil pung ama tapa matamda SAYC Sorok Atingbiga LEC Babu Paraka sanagani
Manipuri Sports and Cultural Association Assam gi khana nainabagi mifam ama pangthokduna Mite Youth Festival loinana nat ki oiba jagoi isei hendanabagi thorom pangthoknaba warep lawkhre M Dev Singh Memorial Academy Binakandi Part 2 Kasargi Auditorium da pangthokiba mifam aduda retired ADC Arambam Nandababu KN Chan RK Gopal Sana Irong Gormani Nangom Upendra Amadi Rasmani Harongbamna chingba miyoisingna dais da phamki mifam asida kupna khanaraba matungda hairiba sports festival asida athletics thangta boxing sepak takraw asina chingba masana sing yaugani hairi mathang chahi gi January gi tang 13 15 amadi 13 numit humni chupna Barak Museum and Library Bontarapur gi lampakta festival asi pangthok pa haina lepnakhi festival asi gi manung channa numidang wairamda Nat ki oipe yago isei hendanabagi thorom se pangthoklagani festival asida Assam da leiriba mitei singna saruk yabinaba association gi maike te appeal tawrakli ngasi November gi tang ama pirai numit akoi ayuk ki pung 13 taba matamdagi hongna Binakandi Part 2 da leiriba MDF Memorial Academy School sida Manipuri Sports and Cultural Association Assam Lakhipurna Sinduna akoi kharani gi manungda Bontarapur da pangthokai na khaliba Manipuri Youth Festival gi matangda akoi mayam phamdana akoi ngasi tanajare hairiba Manipuri Youth Festival lak haisi lakliba January ge tang 13 15 13 Bontarapur da laiba akoi gi nungsijaraba oja rasmani gi medium da akoi sanaba event manga gi da pangtokpe go wapam lai ari event sing se akoi athletic thangta boxing taekwondo sepak takraw asina chimba thangta ka jangna tawdori aso kona na akoi na cultural program su angang singi manungda akoi competition ama tawgaina sinjari Manipuri Sports and Cultural Association Assamna thorang jariba festival asigi torakpa pandamdi akoi Manipur gi mapanda leiriba angang singsigi manungda sana khonabagi irang ama itilama pibata natana angang singsigi torakpa personality develop tawwa amasung miga mayok daba ngambagi shakti ama angnabedamakta hairiba akoigi association sina festival se sinjabani akoi festival ase Assam da leiriba maitei phunamakta chokoina jawbinaba haijari maroina koina panjariba se hojai district kuma mafam dasu athletic jam lehna tajai adom de gasu lakani haiba wapam mama khoi tajare aduta natana akoi Barak Bheri da leiriba kasar amasung hailakandi amasung karingma district gi su mayamna lengbiratuna maroina angang singna akoi gi sports ki event se hairiba sports makhal manga se akoina thamjari se athletic 100 meter 200 meter long jump under 14 and 19 amukoma hanjage athletics se thamjari se 100 meter 200 meter long jump under 14 amasung under 19 abhi matungda thangta boys and girls sub junior and junior sepak takraw boys and girls sub junior futsal boys under 15 boxing da boys and girls juniors airiba event manga se ekoi mayam da koi pak sana sandok charakani school sing da koi latama khona chatama khona jage ado akoi na akoi gi association gi maike digi mayam da nolong na haja dipsina akoi na sinjariba sports festival asida saruk jabiu amasung angang singbu amaga sakhang na baga kona panana masa gi personality develop to boda mateng pangani hana thaja duna sinjariba akoi gi festival asibu mai pa ambi haina mayang mafamda Manipuri Sports and Cultural Association Assam Lakhipurna sinjaba program sibu mai pa ambi haina mayang di mafamda aina noloksari akoi gi ngasi gi akoi gi lakadoriba Sports and Culture Festival sigi chairman oyiriba akoi wajana yam phajana marik chumna haibi gare asiga loina na cultural gi saruk kharasu
हेदानबगी जाउरी मसिदा अखोगी क्लासिकल डांस सोलो अमसुंग फोक डांस जाउरी अदुगा मसिदा लैरिबसिना खंबा थोइबी जगोय अमसुंग थोइबी जगोय अमसुंग अखोगी माइबी जगोय अमसुंग लैमा जगोयसु जाउरी अखोई जूनियर ग्रुप अखोई अंदर चाही तरा मरी की मनुंगदा लैबा अखोई आंगांगसिंग नुपी मचाना साबिगदौबनी मसिगा लोइना लोइना मसिदा ट्रेडिशनल ड्रेस अखोई मैतई की ओइबा इनात की ओइबा फिजेट लैतेंगदा हेदानबगी अमसु मसि अखोई थमजरी अदुगा लोइना लोइना मसिदा अखोई इंडिजिनस गेम अखोई फुरुप की ओइबा इनात की ओइबा सानबगी सरुक अमोइना लैरिबा मुक्ना हारिबसिसु मियामगी ओइना अखोई मसि एग्जिबिशन ओइना मियामदा कुमई ओइना जेंहन्नबगी दमकता मसे मुक्नासु मसि थमजरी मसि अदुगा लोइना लोइना अरोइबदा जाम नुंगाइबा सरुक जाबिगदरिबा खुदिंगमक अमसुंग लेंबिरगलिबा गार्जियन अहलमनसिंगी मनुंगदगिसु अहन ओइबा ना ओइबा नुपा नत्रगा नुपीदगी ओइरगसु इंटरटेनमेंट प्रोग्राम अमा हराव तयाम मिनबगी नुंसी चानना हिमिनबगी मसिदा सकंग माइकंग नबगी अखोई इचा इसु सिंजे तुंग कोइना नुंसीनना लेहौनबा मसिमा थमजरी अदुगा हाइरिबा मथक्ता पिजग्रिबा स्पोर्ट्स सानबगी इवेंटसिंग अमसुंग कल्चरल प्रोग्राम सिंग असे खुदिंगमक सिंजे अखोई प्राइस मनी ओइना थमजरी सिगा मयाम भमदा अखोइना पाउजे लोइना पिजरी मयामना सरुक जाबिबगा लोइना लोइना मसि सोइदमकी तेंबांग बिरकनी हाइबगी चावरबा आसादो नुंगाइरबा पाव कासार फुलरतोलदा होलिस्टिक थेरापी सेंटर अमा हांदोकचरे योगा एक्युप्रेशर अमदी फिजियोथेरापी की मतेंगना अदोमगी ख्वांग नाबा खुद हाइगतपा यादबा खु तांगदा नाबा सरू अमदी सिंगली नाउरीदा नुंगाइतबा पैरालाइसिस असिना चिंगबा हक्चांगी नुंगाइतबा कया लायंगनबगिदमक ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari mobile number 8638078821 हाइरिबा नंबर असिदा लायंगबा लाकपगी मांगोइनना अपॉइंटमेंट बुक तोबिनबा खंगनजरी एनर्जी हीलिंग सेंटर Naturopathy and Magnetotherapy Hospital Maphamasida steam bath hot water immersion bath chiropractic bone setting yoga infrared clinical magnetology chakramat spinal neuro massage acupuncture acupressure sirodhara massage na chingba chawkhatlaba mahusa gi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainana ba steam bath amadi panchakarma tobiduna hakchang gi hu chenba toxin lauthokpa yai lengsin birago energy healing center rongpur park 2 aduga city chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call to birak namaning singjari আমার বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাত ব্যথা আসলো এখন তোরা বাঁকা গেছে পাউটাও পাততে পারে আগে পাউটা খারাপ থাকতো পাউটা ভালো করে ফালায় হাতটাও একদম বুট করে রাখতো এটা এখন এমনি এটা করতে পারে হ্যাঁ আমার নাম প্রদীপ কুমার সিনহা আমি বাজুর থেকে আইসি স্যারের কাছে ট্রিটমেন্ট করার জন্য আমার ব্যাক পেন ছিল আমি অনেক জায়গায় দেখাইছি দেখায় ট্রিটমেন্ট করাইছি মেডিসিন দেখাইছি কোনো সাকসেস হয়েছি না স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি যাই আর কি আমার বাড়ি
अरोइबदा मरुइबा पाव अमुखन्ना माला जिरिबाम की मरी सुबह मपो कोमोन थोरम पांथोक्रे मना मथुम सुजेन थोक्रे मथंग चही की मे थागी मनुंगदा असम की हाई स्कूल अमसुंग हायर सेकेंडरी स्कूल की नौना ओजा लिसिंग मापन थबक लौगदौरी चही की ओइबा ngaगी मेला ngaगी पोथोक चांगदमनबगी थोरम ngasi इम्फाल की हप्ता कांगजीबुंगदा पांथोकलगनी हियांगई थागी निनी पानबा निंगोल चाकोब थोरमना लाकपदा UCM ना याइपा पाउजल पिरकले अमसुंग Manipuri Sports and Cultural Association Assam na silangduna Mite Youth Festival Bontarapur da pangthoklagani Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare